Lakhipur Online Putok Saba January Tang Mapan Irai Numit Ki Khomjinba Pao Tabirasi Ahan Bada Maru Pao Bharat na Malem Gimangda Top Topa AI model ama putok haning bagi Pradhan Mantri Narendra Modi na apamba phongdokre Lambi ki accident thokpada asoka pannang lapamiyo singidamak cashless oiba layang bagi anuba scheme ama hogdoklagani Hanagi Mantri amasung BJP ke ahal oiraba luchingba Kabindrapur kaistagi mapamda rajyagi thakta ikaikumnaba utuna aroiba thauram pakthokre Jiribamda CRPF na silangduna chathakiba P2 training loisenkre IDP singda sewing machine yenthokre Manipurda buffer zone thamba asi aina yaba wafam leibra haina MP Bimol Akoizamna RTI tokre Anisuba National Youth Cultural Festival Lisinganiga Kuntaruk Impalda Pangthoklagani Award ki damak che sang kauri Assamda yuar hakre Yumlo nariba Bhutan dasu masigi mamitakre amasung Badminton ki Malaysia Open da PV Sindhu amasung doubles sa Satik Chirag ki pair quarter final da khongthangjen kre Haujik mapung pau tabirase Bharat na Malem Gimangda top topa artificial intelligence AI model ama puthokadabani haina Pradhan Mantri Narendra Modi na phongdokre ngarang New Delhi da Bharat ki AI startup singaloina na pangthokiba round table miphamda Pradhan Mantri na wafam asi thamkhibani mahakna made in India amasung made for the world haiba wakalona sida akanba meeting thamki AI model sing asi ethical oiba miyamna thajaba yaba amasung miyamgi privacy ngak senma model sing oigadabani haina Pradhan Mantri na taksin ke masina Bharat ki tongan ba loan amasung chatnabi singbu computer na ningthina khangba ngamnabagi maigei romda maruoiba pandam thamgadabani haike mathang thada Bharat na yumbu oidana pangthokadaba India AI Impact Summit lisinganiga kuntaruki mamangda pangthokiba AI for All Global Impact Challenge haiba sida qualify oikiba Bharat ki AI startup tarani thoina mipam asida saruk yakhe startup sing asina makoi ki anoba wakhalon amasung project sing Pradhan Mantri ki maphamda utki makoina Bharat ki tongan loan sing e-commerce ki tamak 3D content sem saba haksel gi hiram sing medical research amasung engineering simulation na chingba AI season ratuna pangthoke Samasta awonba porakpada AI na choba thudang logani haina Pradhan Mantri na makhata na haike mathang thada pangthokadaba summit asina technology gi lamda Bharat na malemda masak thokpa sakta mama utlagani haina mahakna thajaba phongdoke Pradhan Mantri Narendra Modi na lambi ki accident thokpada soka pannang lapamiyo singi damak cashless oiba layang bagi anoba scheme ma hogdoklagani New Delhi dangarang pangthokiba rajya amasung union territory singi transport minister singi nifum dai suba mipam amada lambi thong amasung chathok chasingi mantri Nitin Gadkari na wafam asi phongdokibani cashless treatment haibasi ana layang gi matangda sel yaudраbasu kudaki oiba layang ba yahan bagi pambai amani lambi thongi khudong thiba thokpa matamda masina ahan bagi oina sel thumgi awaba laitana layang ba phanganduna miyoi kaya gi punsi kan mangamgani Kendra gi Mantri na hai scheme asigi makhada accident thokpada awaba nanglaba miyoi aduna ahan bagi oina lupa lakh ama makhai phawbagi layang bagi sel tinggadaba adu sarkar na puthokani lambi gi accident thokpa mafam dagi hospital phawba pukhalakpa natraga mateng pangbiriba miyoi aduda mana oina lupa lising kun manga supigani scheme asigi makhada makhoibu rahabir haina khangnagani haike Hanagi Mantri amasung BJP ki ahal oiraba luchingba Kabindrapur kaistagi mafamda ngarang Silchar Sasan Ghata rajyagi thakta ikaikumnaba utuna aroiba thauram pangthokre ngarang ayuk Silchar Medical College Hospital dagi mahaki haksang masagi sangai da puraba matung Kasar Jila BJP office amasung DSA ground da puraktuna miyamna aroiba bidai pibagi thauram pangthokhe rajyagi BJP President Dilip Saikia Barak Valley Development Minister Kaushik Rai Minister Krishnan Dupal MP Porimol Suklabeta MLA Dipayan Chakrabarti Hozai ki MLA Siladitya Dev Trinamool Congress ki Rajya Sabha ki MP Susmita Dev Silchar Jila Congress amasung AIUDF ki Luchingba Singh Mahiroi Singh amasung tongan ba social amasung cultural organization singi miyoi singna ikai khumnaba utpa thoromaduda saruk yakhi matungda mahaki haksang RSS office ta pukhi amasung mapamadudagi Silchar Sasan Ghata gan salute piraga
राज्य की थाकता इकाई खुमनबा उतुना अरोइबा थौरम पांथोखे महांगना लैखिदबदा कासार जिला की मही मसिंग की इंस्टीट्यूशन सिंग ngarang suti lauthokhe panba yai Govindrapur kaista matam kuina layeng tuna leiraba matung Silchar Medical College Hospital da haukiba yumsa kaisa numita laikidabani CRPF 87 Battalion 156 Battalion amadi 48 Battalion na punna silangduna Jiribam ki Vidyanagar Sports Complex ki indoor hall da pangthokiba lemna fi tuba ki course ama Jiribam ki DC Krishna Kumar IAS na mitunglen oiduna ngarang ruisinkhre mamang chehi gi December ki 13 tagi hauduna January ki manga phawba chatakiba numit 10 gi oiba free tailoring course asi maroina mayuma kai thadokuna lanjena rupa imung singi nupi kunromna sarukjakhe thoromasida Jiribam gi DC Krishna Kumar CRPF 156 Battalion की कमांडिंग ऑफिसर ओमकारनाथ सिंह CRPF 87 Battalion की कमांडिंग ऑफिसर तोपन कुमार अमदी CRPF 48 Battalion की कमांडिंग ऑफिसर BSR कृष्णा मथंगसिना मिथुंगलेन अमसुंग अखनबा मिथुंग सिंह ओइना दाइस्तफमखे मतुंगदा DC कृष्ण कुमारना IDP नुपी सिंहदा लेमना स्विमिंग मशीन अमसुंग सर्टिफिकेट कुसिनखे लोइनना ट्रेनर अनिदा लुपा लिसिंग मंगा की सेल की तेंगवांग सुपीखे मणिपुर की इनर MP अंगोमसा बिमोल अकोइजमना राज्य सिदा लेरिबा बफर जोन सिंह असिगी लीगल स्टेटस नत्रगा आइन याबा वफम लेब्रा हाइबदु खंगननबा मिनिस्ट्री ऑफ होम अफेयर्स दा RTI अमा थाखरे भारत की संविधान की आर्टिकल 38 की मखादा भारत मचा खुदिंगमक लेबाग असिगी मनुंगदा महांगना पांबा मफमदा चतोक चसिन तौबगी अयाबा लई MP ना हंगलिबा वहांग असिगी मरोइबदी लेबाग असिगी मनुंगदा जाति अमगा तोखाइना थमनबा लंबी थिंगजिनबा नत्रगा बफर जोन सेंबा असि संविधान की वफम असिगी मायोक्तनी हाइबसिनी महांगना थाकिबा RTI अदुदा मणिपुरदा तोंगान बकांगलुक की मियोइसिंग अमदी मेइतै सिंगबो तोखाइना थमनबा अमदी मखोइगी चतोक चसिन थिंगनबा सरकारना ऑफिशियल ओइना लाउथोकपा बफर जोन लेब्रा करिगुम्बा लेरबदी मदु करंबा आइन नत्रगा एग्जीक्यूटिव ऑर्डर की मखादा सेमखिबनो मसिगी मतंगदा सरकारना थोकपा नोटिफिकेशन नत्रगा चे चांग चपचाना लेरबदी मदु पिबिनबा महांगना हाइजखरे हाइरे पनबा याय हौखिबा लेबाक पोकपा नुमिता महांगना बिष्णुपुर जिला की साइटोन खुंगंगदा चटपदा लंबीदा सेंट्रल फोर्स ना बफर जोन ने हाइदना महाकपु चटपदा थिंगजिनखे मियाम की मिहुट अमा ओइना महाकना महाकी केंद्र मनुंगदा चटपदा थिंगजिनखिबदा पेनबा फोंदोखे विधान के हिसाब से तो हमको भी जाना चाहिए ये पुलिस स्टेशन का ऑफिसर है उसको भी जाना चाहिए उसके जुरिडिक्शन ने क्यों नहीं जाने दिया ऐसे बोल रहा हूँ ना ये इंडिया के बॉर्डर शुरू हो गए इधर से मान लो कुकी और इंडिया एक ही साथ है इस तरफ आप लोगों का है इस तरफ हमारा पुलिस और मैथे लोग रहेंगे ऐसे लग रहे हैं ना ये इपाक फिल्म्स प्रोडक्शन मणिपुर मदी जोयदीप मेमोरियल फाउंडेशन अनिनस को समनदुना लाखरिबा फेब्रुआरी की 13 युमसकैश निमित्ता इम्फालदा अनीसुबा नेशनल यूथ कल्चरल फेस्टिवल लिसिंग अनिगा कुंतरुक पांथोकलगनी फेस्टिवल असिगी मनुंगचना चाही 35 फावबगी मनुंगदा लेरिबा नहा ओरिबा आर्ट एंड कल्चर की लमदा हैथोई सिंगथोइरबा अमदी मणिपुरी कल्चर बु योखनबा होनरिबा नुपा मचा अमदी नुपी मचा सिंगदा नेशनल यूथ अवार्ड लिसिंग अनिगा कुंतरुक पीदुना इकाई खुमनगदौरे अवार्ड असिगी तमक चलिबा जनवरी थागी तांग कुन निंगथुल की पुंगमरी फावबगी मनुंगदा बायोडाटा पासपोर्ट फोटो अमदी अतै चे चांगसिंग इपाक फिल्म्स प्रोडक्शन की ऑफिशियल ईमेल ipakexpress20@gmail.com दा एप्लीकेशन पिसिनना बाहाइरी अकुपा मरोल की दमक मोबाइल नंबर 8413972429 नंबर असिदा पाव फाबिरकना बाहाइरी फेस्टिवल असिगी सरुकमा ओइना कला अमदी नाट की लमदा कथोकलबा सकनाइरबा आर्टिस्ट अमदा लाइफ टाइम अचीवमेंट अवार्ड लिसिंग अनिगा कुंतरुक पीदुने काय खुमनगनी हाइरी पांथोकदौरिबा थोरमसिदा मणिपुर असम त्रिपुरा अमदी अतोप राज्य कयादगी नहा ओइरिबा आर्टिस्ट अमदी डेलीगेट सिंह सरुक यागनी फेस्टिवल असिगी सरुक अमा ओइना पांथोकदौरिबा स्पेशल कल्चरल इवनिंग प्रोग्राम दा सरुक यागदबा इंडिविजुअल नत्रगा कल्चरल ट्रुप सिंगना जनवरी की 10 फावबगी मनुंगदा मरी लेनबा डॉक्यूमेंट थाजिनबा हाइरे मेगा इवेंट असिदा मियामना मतेंग पिबिनबा इपाक फिल्म्स प्रोडक्शन की सेक्रेटरी राकेश नावरेमना पाउजेलकले ngarang sagol se nimit nungthil gi pung mari makhai taba matamda Assam da magnitude 3.1 amagi changta yuar hakre haina National Center for Seismology ki pau amada hairi apunba oina awang nopok bharat asi yuar toina haganba mafam
seismic zone manga ki manung da leiri URSC gi epicenter Dhekya Juli shahar dagi kilometer 13 lapna leipa mafam amada oiki URSC Guwahati yauna Assam gi tongan tongan mafam sing amasung yumno na Bhutan phauba mamita khe thodok asina amanga ta thokpagi paw leitri Malaysia gi Kuala Lumpur da chathariba Malaysia Open Badminton Tournament ta Bharat ki maming leirabi sanaroi PV Sindhu nupi ki singles event ki quarter final da khongthang jinkre mahak nangarang Tomoko Miyazaki bu kunma thoi nipan kunma thoi tara homdoi da maithi pa pikhi Olympic medal anirak laukraba Sindhuna tournament asigi quarter final da Japan gi atopa sanaroi Akane Yamaguchi ga sanaragani amaromda nupa gi doubles event ta Bharat ki Satik Sairaj amasung Chirag Settina Malaysia gi sanaroi singbu kunma thoi tara nipan kunma thoi tara ma thoi da maithi ba pituna quarter final da khongthang jinkre adubu nupa gi singles kanglup da Bharat ki Lakshya Sen amasung Ayush Settina pre quarter final da tongan tongan ba match sing da maithi ba nangkre Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibata maruiba paw amukhanna Bharat na malem gi mangda top AI model ama puthok haning bagi Pradhan Mantri Narendra Modi na pamba phongdokre lambi ki accident thokpada asoka pannang lapamiyo singidamak cashless oiba layang bagi anuba scheme ama hogdoklagani hanagi mantri amasung BJP ki ahal oiraba luchingba Kabindra Purakaista gi mapamda rajya gi thakta ikai kumna ba utuna aroiba thawram pakthokre Jiribamda CRPF na silangtuna chathakiba P2 training loisenkre IDP singda sewing machine yanthokre Manipur da buffer zone thamba si aina yaba wafam leibra haina MP Bimol Akoizamna RTI tokre Anisuba National Youth Cultural Festival lising aniga kuntaruk Imphal da pangthoklagani award ki damak che sang kauri Assam da yuar hakre yumlo nariba Bhutan da su masigi mamita kre amasung Badminton ki Malaysia Open da PV Sindhu amasung doubles sa Satik Chirag ki pair quarter final da khongthang jinkre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare